Khul Ngakpa sing phaba punbagi Mayokta Apunba Nupi Lup Khereigao nasu Kongpal Iranpham Thongkhong da lambi thingduna Khongjang Changsinkhre Khongjang aduga mari leinana Apunba Nupi Lup Khereigao secretary pangambam ongbi ani chana hai lamdam asida thokliba lan asida Khul Ngakpa icha singna chongthoraktuna thawai phawba katlaga yang punsi kalakhibane adubu PR hek thamlakhibadagi Khul Ngakpa icha sing ase atatai tahanduna secretary for singna koitan tanaduna phaba punba ase mama oibi singna yabang hamloi Chingdana no ama tamdana no ama chalai bagi maong da chatharakliba thawong asi yaningte makha tana karigumba Khul Ngakpa icha sing fana bohonaraklabade mama oibi singna tumina yengdun leiroi hena kanba khongjang kaya ama changsingani haina mangna makha takhe Hauji akhoi isa sing Khul Ngakpa isa sing phagiba asi tasengna akhoi nungaijadabadagi akhoi mafam asi thingjinjabani tasengna hairagadi singna leiriba Pukigi, terrorist singi, nongway singdi, ngasi bawa lokat pagi, pawasi khara khatagi wari ni. Makoina apa kulai mayam mama baiselaga, akhoi da maitei singda landa kibani. Akhoi maitei singdi ngasi bawa moida halaga hana kau kibala kite, moina torok podo da akhoi di makha, akhoi Khul Ngaksa bani. Tasengna haraga di ngasi, akhoi gi PR thamaba matung da akhoi da naithareba, akhoi da tawreba si tasengna haraga di mama ama oina akhoi yajaningde. Mama ama oina akhoi ngasi tasengna leibak asida leiba si sidagi hena kanba khongjang kaya ama changsalakani haibagi akhoi thajabasu lei hojing mipung khudimakta moina wara se tawna bagdamda akhoi da baton tawga chammanai haibase akhoi tasengna ngasi gi phariba singase matam lei athoba matamda condition amata yaudana isa singase thadokpiro haiduna media gi thongda akhoi Khereigao apun